Connect News Media Tabiriba Singbu Taramna Okchari. FIFA World Cup 2026 Hogadaba Chorakna Hapta Anida Ngaisilakle. Adubu Argentina ki superstar Lionel Messi ki fitness na Prithivi Pumba ki football fencing bu nongnang na hali. Inter Miami ki captain Messi me Kolumdoi ki numidang Philadelphia Union ki mayokta sanaba match ki matamda ikang khangaudana field ki mapanda thoki. Masi ki matungda Argentina ki fencing heartbeat hengat na ki. Inter Miami na Philadelphia Union ki mayokta exciting contest ta Taruk Mari da Maipa ki adubu match ki khwaidi ki chawbal discussion ki topic Messi na field ki thoki ba oiki. Match ki round suba minute ta Messi na bench lom da indicate tauki amadi mahak pu khudakta mapanda kauthoki. Masigi matungda mahak Matteo Silvetti ga substitute tawduna field ki mapanda thokpa uki. Messi direct dressing room lom da chatki. Masina muscle injury oramgani haina chingnaki. Chahi kunthra nipan ki Messi Argentina team ki khwaidagi maru oiba player ni. World Cup ki hek mamangda magi fitness ki maramda karigumba makhal amatagi chingnaba laibak pumbagi oina achoba safu natraga shock oiba phawba yai. Adubu match ki matungda Inter Miami ki coach Guillermo Hoyos na FIFA masi yamna serious oide hai ki. Mangna hai aina khangbada hauzik phawba medical report amata laktri. Adubu mahak yamna choktharami FIFA masida risk lobudagi avoid tawbana phai khai ki. Coach na masisu accept tawki madudi match loirba matungda mahak na Messi ga wari sanaba phangkide. Argentina mahaki World Cup campaign June 13 ta Algeria ki mayokta hogani. Team ki captain amuk hanna Messi ki khutta leibagi panari. Mahaka loinana Inter Miami ki colleague player Rodrigo Di Paul su team ki saruk ama oigani. Adubu Messi na hauzik fawba mahaki career ki taruk suba World Cup sanagadra natraga Sanaroidouribra haiba official oina confirm tawdri. Adu oirabasu team ki lead mahak na tawgani haina launari. Lionel Messi na football ki world achauba record ayamba mahaki maming da lawkhre. Adubu 2026 FIFA World Cup mahaki nakta historic milestone ama achieve tawnana batanja oigani. Qatar World Cup 2022 mai paklaba matungda masilona khimadudi Messi international football bu goodbye haigani. Mahana trophy lawki golden ball mahaki mingda lawki. Final da goal score tawki amadi Argentina bu world champion oenki. Masigi mataida Messi retire tawkhide. Hauzik mahaki midyeng 2026 World Cup ta oigadori. Messi hauzik fawbada FIFA World Cup ta punna match kuntaruk sanakre. Messi na ahanba World Cup 2006 ta masagi chahi tarani panda ngairing eda sanaki. Masi male football gi history da khwaidigi yamna World Cup match sanabagi record ni. Mahagne achievement asi 2022 World Cup final da phangki. Masi da mahagna Germany gi Lothar Matthäus ki record break tawki. 2014 ki World Cup Messi ki career ki khwaidigi emotional World Cup oina lawi. Tournament asida Argentina final fawa yauki adubu extra time da Germany ki makhuta maithi ki. Adubu Messi na golden ball lawki. 2018 Russia World Cup Messi ki damak ningba kainingai oiki. Argentina pre-quarter final da out oiki. 2022 da Qatar da Messi na history semki. Argentina bu world champion oenki amadi punna World Cup match kuntaruka loinena anoba record thamki. Aduga hauzik 2026 World Cup ta Messi subnagi match amata sanarbasu mahak toan ba World Cup taruk sanaba male football itihas ki ahanba player oigani. Hauzik phawbada achievement asi women football da subnagi Farmiga amadi Marta gi mingda leiri. Masida natana Germany ki former striker Miroslav Klose ki mingda male World Cup itihas ta khwaidigi yamna goal 13 chanbagi record leiri. Messi hauzik punna goal 13 score tawkhre karigumba mahak 2026 ta goal mari amaga score tawrabadi record asisu mahaki mingda legani. Messi na hauzik fawba official oina 2026 World Cup sanabagi confirm tawdri. Adubu May 2026 ta Argentina ki player yankhai manga gi starting team da mahaki ming yauki. Coach Lionel Scaloni na clear indicate tawki madudi team hauzik sumahaki captain da thajai. Messi na sumamang da high creme madudi mahak completely fit amadi match ready oirabadi team gi saruk ama oinana ba ready da lei. Defending champion Argentina 2026 World Cup kisu big contender oina launari. Karigumba Messi fit oiraba amadi team long journey da khangmangam labadi football itihas ki record kaya amuk hanna iraba yari. Adubu masi star striker Messi World Cup asida sanagadra natraga Sanaroidouribra haiba wafam asida depend oi.
हौजिक अर्जेंटीना अमदी फुटबॉल वर्ल्ड की फैन करोड़ कयाना मेसी की मेडिकल रिपोर्ट गाइनरी इनिशियल साइन दा रिलीफ फंगली अदुबु वर्ल्ड कप कुंबा अचुबा टूर्नामेंट की ममांगदा मेसी की फिटनेस की मतांगदा अपिकपा न्यूज़ चाउना वाहनबगी मरम ओइबे याई वीडियो सिदा ngasi gi di matang asoi fawbadan thagasari